Manipuri Wari Pambi Channelna tabiriba pumnamakpu amuh hana taram nokchari ngasisu mayamgi ngaihak pothananabagidamak anauba horror story amakak puduna lakchari. Horror story asigi maming Postmortem. Horror story asigi writer Laisram Arun. Haujik taminarasi mayamgi ngaihak pothananabagidamak puduna lakchariba anauba horror story Postmortem. PG Dr. Rahulna mahaki mathok thongba senior doctor kanista hairaklami sir aikoigi postmortem room gi damakta awatpa nurse ama tharakani haibadubu kaidongaino. Dr. Kanisna Dr. Rahul karimata waroragadu ngasi nungthil mahak join tawragani haibane. Thank you doctor hairam laga Dr. Rahul thokirami. Dr. Rahul na postmortem gidamak asiba thamliba kaduda mathanta sanglakki aduga injection ama kapsulami asiba adubu kupsinduna thamliba phi ado haidoklami asibagi masado masing khangdaba thangpham kayamuk leiri sanga hatpadauna yamna tamthina hatpi kramale khalladuna Dr. Rahul na asiba do phi aduna amuk hanna kupsulami aduga prap laktuna senior doctor Kaniski manakta sanglakami aduga hairai sir aihake aroiba course ki damakta haujikti asiba sisu masing yamdabanina aige observation khara hana mangjawna tawjaba yagadra matuda Dr. Kanisna why not kari yaroidage masidi aikoigi thauni ne siraba matungda makoina kari khangadage makoigi haibabu aikoina irakpa report ado yengba adu khaktani chalo nangi thabakki mai pakna nabagi damakta nangna asibagi hakchang aduda nangna tawringba observation tahubu yagani ko hairakbada Dr. Rahul harauna postmortem room aduda prap laklami aduga asiba adugi kupliba phi ado haidoktuna mahakna mahaki oiba tonganba observation khara launanaba honarami madamadumakada mapandagi thong aduda kakak thilai Dr. Rahul na mahaki senior doctor Kanis oirabo iningduna sar ngaibi ko thong hangdok chage haiduna prap sanglaga thong hangdoi adubu anaubo misak ama oirami adumbu kanano hangbada aihak Dr. Kanis na nahaki mateng pangna na batharakpani aihak male nurse ni hairakpada Dr. Rahul na adudi nang ngasi aikoigi sida join tawragadaba nurse tu oirabra hoi mani aihak ni sir hairakki yam phare nahak aihak ki mateng khara pangdaba yadre law postmortem room da sangminarasi haiduna makoi ani sangminarakle thongado setna lonsilamle Dr. Rahul mahaki observation ado wapung phana sathari aduga male nurse aduna doctor na hairakpa scissor knife amadi needle na singba adum pisali aihak observation laurabagi tungda Dr. Rahul ado masa ado choktharakladuna mahaki male nurse aduda law ngaihaktang potharusi aigi thangnaba kada aduga muk observation se makha sathasi hairam laga Dr. Rahul postmortem ga thangnana laiba mahaki pothafum ka aduda sangkhirami male nurse adusu doctor gi ka aduda sanglaklamni Dr. Rahul na mahaki ada thaknana bathamleba mineral bottle sing adudagi ama lauthoktura male nurse aduda pirami aduga mahaksu sor sangna honthaduna ising ado khara thaklaga potharami matamaduda male nurse aduna mahaki kokta koplamba maida haplamba marks na singbado lauthorakhi mado ubada Dr. Rahul khangprek khangki wadi amata ngangdana Dr. Rahul na male nurse aduda munna yengaklami adudagi fuk haugat khiduna postmortem room aduda mathanta tumin amuk sangkhirami postmortem room aduda sangkhraga asiba miyoi adugi masagado munna amuk yenglami siduna postmortem gidamakta bed mathakta thamleba asiba adugi masak aduga male nurse adugi masak aduga sak manaba aduda Rahul nado
masada humang anapi kanglaklammi karino tawribasibo haina mahakna khanjanaringai thong thingjinbagi makhol ama gamlauna takhi male nurse aduna thong hek thingjinkibaga Dr. Rahul gi manakta tapna sangsilaklami Dr. Rahul masado ipa pakhatna asiba aduda amuk yeng male nurse aduda amuk yeng wadi amata so haifum khangdana tuminna ngaksana na ipa pakhatna leptuna lairami matamaduda male nurse aduna nokladuna hairaklammi Doctor karino isadubu ipa pakhatpi bara kai tawrage hanglaklammi makhutta injection ama pairaduna male nurse aduna nokladuna Dr. Rahul gi manakta tapna sangsalakpada Dr. Rahul ipa pakhatna asiba aduda amuk yenglaga male nurse aduda nang bukanano hanglakki male nurse aduna aihak nakhoina tamthina hatokpi khraba patient amakhakni aihakna thawaini aduga mangda taduna leiribasina aigi hakchangni hairpamaktada Rahul ado ipa pakhatna lauge tawrakpada male nurse aduna makutta pairamba injection aduna Dr. Rahul gi ngaksamda kanna thilami aduga injection ado tuna kapsalami Dr. Rahul laimai da makhong ado prang kauduna kaisu lengam sangamdana laire adudagi male nurse adugi thawai aduna postmortem gi damak thamliba asiba adugi hakchang da sangkhirami adudagi thangna macet yalaba sakpam kairaba akjang ado tapna hogalaklami aduga mahakna amuk Dr. Rahul bu mahaki tumpham postmortem tawpham bed aduda thangallammi nakanda lairiba asibagi postmortem gi damak thamliba khuju khulai sing adugi maraktagi kati amaga thang amaga lauthораktuna thang aduna Dr. Rahul bu hingna mathawak lelammi kapsin khiba injection adugi reaction na Dr. Rahul mamitna tasengna urabasu khanglabasu masindagi wahi ama phawba kangthokpa ngamde lawbasu ngamde mahakna kanna lawnana ba honarabasu makong makulado frang chongba natana khonjel amatasu thoklamde asiba aduna thang aduna mathabak ado lelaga tapna mahakki hakchangdagi heart kidney amadi lungs na singbasing ado mathang lawthoktuna saba horaklammi asiba aduna nokla duna Doctor nakhoina postmortem gi namada asiba singdagi hakchang macet lawthoktuna yonthokkhiba lawthokkhiba kayado ngasidi aina amuk nangi hakchangi ahingba partsing ase lawthoktuna sare do haiduna phak noklammi matamadu maktada Dr. Kanis karino Dr. Rahul asibo mahake observation asibu hauzik phau loidriba jala onthokna kui khreda haiduna postmortem room adomda laklammi thingliba thong aduda kak thilaklammi maramadu maktada asibagi thawaina olaba but aduna Dr. Rahul gi asiba hakchang ado thingau amana kupsinduna thamlami aduga thong ado hangdoklammi Dr. Kanis prap changaklammi aduga Dr. Rahul aina kauraklammi kanamata khumlakte thong ado masa mathanata gamlauna thingkhirami Dr. Kanis na muksu Dr. Rahul kadai dunu nangna leiribadubo haiduna asibagi manakta prap changsalaklammi aduga postmortem gi damak thamliba asiba adubu kuptuna thamliba phiedo haidoklubada Dr. Rahul ina pumtai tairaduna mathawakado thangna len khraga mahaki matat tariba hakchangi partsing ado urubada Dr. Kanis khangprek khangki matam adumaktada Dr. Kanis na Dr. Rahul tawribasibu karino kanana tawribano haiduna ipa pakhatna ngaksa nare ngai mikop aduda hanana siduna laikhraba miyoi adugi hawai aduna Dr. Rahul gi hakchang da songsin khirami adudagi Dr. Rahul gi makul ani aduna Dr. Kanis ki mangaksamda kanna sablaklammi Dr. Kanis masado kanna launanaba mahaku kanbinanaba launanaba honarabasu
Dr. Rahul gi but changlaba makut aduna kanna sapkhibana karimata lawbu ngamlamde adudagi Dr. Rahul gi butna nakanda laiba kati adu lauraga kati aduna Dr. Kanis ki mangaksamda thinjillamni Dr. Kanis ki mangaksamdagi ina peregum sangna kapthoraklamni madubu Dr. Rahul gi butna marai ado sangna tingthoktuna thawai yauna I adubu tana tana duna thaklamni Dr. Kanis ngahaki manungda masado thak niktuna thawai langadabagi ngaiduna lairamni madamaduda Dr. Rahul na Dr. ama oiraga adu fattaba lamchat sajat sidaba mibu seire haijinba asiba midagi pat lokthokpa aduga ahingba mibuna asiba olhanduna nahakna postmortem gi report lana ikhiba adugumba khwaidagi fattaba doctor ngasidi nahakku aina muk thawai laure do nahakku asibagi khayata tahalle do nangi thawai su aikoi gi thawai gum siningda singamda siba thawai haibado oihalle do asi hairaga but aduna pak nokthorklamni somdana asibagi postmortem report lauba laknabada Dr. Kanis thiraklamni Dr. Kanis amadi mahaki makha thaba Dr. amata mafam aduda lairamdabadagi Dr. Kanis amadi PG Dr. Rahul kadaida laikhrabage haiduna thirakpada postmortem room da sanglakpada makoi anigi hawai yaudraba hakchangna inai puntai tairaduna masado hingna hingsana matat taduna lairambado pumnamakna thengnarakhi udose kamdauna oikhibano haibagi matangda hawangbu thaki Dr. Singlaktuna thijinba horakhi aduga postmortem room da khilliba CCTV camera gi footage sing yengba horakhi CCTV camera da thawai aduna tawriba thabak khudingmakti uraga hanana postmortem gi damak thamkhiba asiba adugi thawai adudi uba phangde mi hatpa aduga makoina lauba khonjeldi camera aduda mayak sengna tari doctor nakoina hinglingai matamda anaba singbu sire haijinduna hatokpa aduga siroidaba anaba bu sihenduna makoigi hakchangi part sing lokthokpa postmortem tawbugi namada asiba singdagi hakchangi part sing lokthokuna lona yonba aduga senja thumja tawduna postmortem gi report sing lana ikhiba kayado madugi laman khumlibani haibagi akanba wahai singado CCTV camera gi footage sing adudagi khonjel tamak oina taba fangnakhi hairiba khonjel singase print media amadi electronic media kayada thadoktuna doctor singna niyom chumna postmortem taunanaba amadi praja miyam gi damakta asumba wael fangananaba horabada postmortem tawriba doctor singda asauba message ama piba ngamkhi